Ukraine Russia da large scale da devastation tawkhre adubu hujik Russia manungda tumina lairi 24 hours haukhre masi kari kino hai matam da nonglei nongsit laktring mawangda ngahaktang tumin leirambodo peace leirambodo santi leirambodo madugi phibam ni Russia torkini hairi aduga war experts na asum na hairi Russia handak ke attack sik matung da makoi nuclear amamati season daroi adubu makoi ge orsenic missile se season sini orsenic missile ase kaya sathi bano hai matam da America gi makoi army general retired ni Lawrence Wilkerson mark na haiki sini maduti Russia gi masigi orsenic missile se masina karigumba America gi aircraft carrier asiki mark payload amadi masida pubanga mise 5,000 soldiers kolona aircraft carrier kaya ga maduka masi ki mathaka sida chawri pak li se India da lady bo punu maga sida gi yam hen bajane yam sathina lungkra pakra madu gumbani so maduki orsenic missile ama khakna hairi ba aircraft carrier silupon magami aduki matik power kan krapa missile ni sini Russia da leiri se adu makhoi army sing na matang ta masi peret tawhali hai aduga masi peret to matam da orsenic missile sita iri opam maduti English na after me only silence hairibu orsenic missile asina tha tharge matung da humongous scale da yam satin large scale da mi siba adugumba missile ni so madugi missile ase hojik Russia na use tawra bayai hojik ki matang asida yam kana hainari se Russia masigi missile ase use tawdri adubu handaki matang asida masi use tawrak bayai sini aduna masi use tawkragati Ukraine ge mi tak tungkrani amakhak tha thabado kaina hairapa si nuclear missile dirate adubu yam sathi kraba missile amani hairi masi handaki matang sida use tawbuki wafamne aduna hojik NATO summit tawkre masida Zelensky chatki aduga Zelensky na su masida yamna bongchauna wafam ke haiki adubu hojik ke phibam silurak ni se kaina hai matam da hairibu orsenic missile se only 30 second ki manung da yoni sini America ka se aduna hojik Russia manung da amna kana discussion ni madudi handak ki Ukraine ki attack asigi reply to ba yam sathi be reply ni makoina to rakador se madugi reply to ki matung da amuk kari orakani prithvi se start world war ki mong da chaki dori prasini ngasi report ama pagi madudi UK ki prime minister Stemmer na clear haido krema su west ki media sing da masi headlines oi ri haidi madudi UK war ki damakta ready oyu haidra aduna Russia amdi Ukraine ki maram asina hojik UK su war asida tarak pa yai matu yo hom sum jam kana haire aduga UK gi makoi gi su linkra ba khoju kulai ki leikri nuclear capable missiles masi sing ase loina ready da thamo haikhre sini aduga report sing asum na hai madu di second world war ki matung da 1982 pop se UK kai this war da military escalation ama masida amata yaw ki desini adubu 1982 da Auckland da war am tauki masida Argentina gani tawna ki bse masida Auckland gi oiraga UK yauki madugi matung to mako ase tumin lairakpani kai du yaudi aduga prithvi da tawripo war pon masida America manung dagi join ni aduga NATO countries se mako ase indirectly join oirak to lakpani UK se tumin lai adubu handaki matang sida UK war ki dabakta ready oi kresini UK se yamna chawrpe ally ni Ukraine gi amasung Ukraine gi war asina Russia ge am satina phibam charak tabasida UK ase support ki damakta lakpagi phibam ni Biar Starmer UK ki prime minister na ofam se buso haikhre maduti makhoi ki companies sing UK da laiba companies sing purama ase loina third world war ki damakta preparation to third world war oi ki bataragati makhoi ki companies se kamaina adapt tawni karamaina cost cutting tawni hiring tawni asini chingbo loina aduga makhoi F-35 fighter jet sing ase loina nuclear capable missile sing lace tawni fada hapkani mapam si hopam si loina preparation tawkre aduga ka Stemmer sin haiki maduti hojik UK su threat ni aduga kana ki threat no Russia maramdi Russia ko war tor te inter European single war ni adu marwina UK France ama masini aduna prithvi se mong ni chase lakte se hojik Russia na tumina leiri se chum tumina leiri mate manung da preparation tawpni hairi aduga ham chawra ba war am ki phibam da chakhragani maudi Russia gi izzat ta khut thaki bani makhoi gi fighter jets bomber loina thugai ki base masi Russia karam tumin laikini andak Istanbul da chataki wafam ase masi karimata kana ki desini just wafam khara hainara ka pung amai manung da
loisenkhre wafam tok adu loisenkhre adu kin tung mai chatnakhre masida mi khara thadok thajen tawsi haina pa adu tani hairi hojik si kalyukki ngang khongla matamni aroiba matamni aduka tawdi tawrani war sathirbu war ama haikhre UK ready oikhre France ready oikhre America punuma ase manung di makoi already ready ni hojik manung da Russia chauraba war ama ki ready ni habse news ka da mention torakle adugo war experts ina asum da so hai madudi Putin tumina leite Putin weak na te haiduna aduga experts kya na hangna khre ma ki matang da Putin se karam type ki mi no sini adupu asum na hai madudi mak ase satina chaura ba problem tab da su ki da ba Russia ki official kya makut makhong thak nik la matang da su Putin se suki ki de sini adugo type ki personality ni aduna hojik tumina lei khri se mi singna khanna psyawi Russia se kari no haiduna adubu manung da yamna chaur ba preparation ama lauri si am kana hainriya aduga Zelensky hojik NATO chatkri NATO chakraga makoi yamna kana wangang narise masi war ki tamtu preparation low na rasi haibki wapam ni Russia si am takhaina dori ga aduga Russia si ga asuk amra nation singa sigini hojik thomgai na bi phibam dal leirese aduga khani manung sida wangani hairi asom the UK si preparation lokalaglaba som the NATO da am kana summit toriba asom the Russia na handak manung the preparation lawriba kaya sathiruba phibam na hojik prithvi da kadorise angakpadi Russia manungda makhoi media sing sibawta silent ni hairi handaki attack sig matungta asigi handaki attack se kayam sathi bano hai mata Pearl Harbor aduga Japan attack to khibda USA gi kaya pot kaya thugairam do aduga changdam nakre handaki Russia ta handak Ukraine attack torambase aduna makhoi media do lon ti makhoi officer ama punmak se lon ti adu manungda loina discussion ni Putin hojik Belarus ka China ka amati North Korea su makhoi konsili masigi loina Iran purama ase manung discussion tawri aikhoi na kari mong da attack tawni amsu madugi attack tu ki matung da kari reaction lakani haibase yamna kanna discussion tawna ki wafam ni hairi aduga tawdi tawrani handak nong ni sig manung da Auduna hojik entire Europe ki countries sing NATO countries sing makhoi loina meeting ni aduga kari torakodori pa Russia na haibasi hojik loina wait tawnari karai tana makhoi attack tawdori se kari mata khangbangam desini Middle East ki country punamak Arab ki country punamak loina yengdari sini aduga Asia ki country punamak su madudi Russia na handak torakodori se kari no haiduna aduna Russia yamna kanna khandi khan thai haidi madudi NATO ki su makhoi ki barrier am lairi kari kumpa makhoi na malda attack tawragati yadaba aduna makhoi cyber attack su torpe yai sini aduk matungda tawkhiba purmakti NATO ki manungda makut yauraga su Ukraine su bani Ukraine ki thabukni Ukraine ki chawrpa general army ki aduga Zelensky ka masi kona ki attack atu ki matungda aduna purmak ase Ukraine tawbani haiba tagi so Ukraine ase complete lawkhibaki khongthang ama thangrak su yai sini Putin ki side ki aduga hariba arsenic missile se use tawkraba adu arti loire malia met laibak ta tin ki bai do Ukraine madugi saktam si oibe yai sini masigi condition asi oirakadore habsi utani UK ki stemmer na war ki tamakta aikhoi ki people aikhoi ki community ready to leiro companies sing khuchu khulai sagat lo haibi ki order pi krise